Langthabal AC की MLA Karam Sam की लुसिंग मखादा AC दा COVID-19 वैक्सीन कापगी थौरम अमा ngasi District Administration Imphal West amadi Langthabal kunja awang lekai UPWA na sinduna ibudau pakhangba community hall da pangthokre amaromda vaccine kapagi thauram aduda Langthabal AC की MLA na sel oina lising manga gi mating panglongki masida MLA bu thagat pasu phongdok narakli COVID-19 की लाइसत की ngathoknaba vaccine kapthokpa asina amata ngaidaba lambi oiri miyam pumnamakna anirak suba dose matam sana kapthoktuna COVID lanthengnabada punna saruk yaminasi haina Republican Party of India Atwale gi Manipur State President Mahesh Thaunaujamna phongdokre Kaisampata leiba party asi gi office ta ngasi ga thana ahumlak suba oina pangthokhiba mass vaccination program da wa ngangladuna wafam asi mahakna phongdokhibani COVID-19 की तमथीरबा लाइचत असिना ओयलकलिबा फिबम असिगी येंगलगा ICICI फाउंडेशन ना ngasi Chief Minister N Birenda ambulance ama yauna oxygen concentrator yang khai matoi ngasi khusina duna mateng pangkhre polam sing adu ngasi Chief Minister gi secretary ta pangthokpa achamba thorom amada khusina kibani Ngarang World Nature Conservation Day gamari lainana Manipur Students Association Delhi Masatna Our Rights Over Nature a Critical Evaluation hariba hiram asida webinar ama sinkre webinar asida Center for Research and Advocacy Manipur gi Secretary General oina fampuriba amadi Dams and Indigenous People Rights in Manipur and Development Aggression Rethinking India's Neoliberal Development in Manipur hariba lairik singi aiba su odiba Jiten Yumnamna wangangloi oiki Angang singi oiba bal Aadhaar card launabagi damak manak nakpa Aadhaar center singda satuna natragana UDAI gi link da sangduna book tawba yaragani Unique Identification Authority of India UDAI na hai bal Aadhaar card asi angang aduna masagi sahi manga subada biometrics update tawdrabadi inactive oiduna sizinaba yararoi tungda angang aduna masagi sahi tara manga surakpada amuk hanna biometrics update tawbagi tangai phadaba leidi masi sel amata sangdana Aadhaar enrollment center singda natragana UDAI website ta tawba yagani hairi Satliba tha asigi kunmanga da khanghogdana leikhidraba Professor Laisram Sadananda gi Singjamai Chongtham lekai da leiba yumda satuna pangthokhiba laitin gi oiba achamba thoram amada All Manipur BDF Welfare Association Central Committee ki Chief Advisor Wangkhemcha Samjai Legal Advisor Dr. O Sauba All Manipur BDF Guardian Association ki General Secretary Y Indrani loinana 16 District Concerns Committee amasung MLATS Radesham yauna minute ani tumina leptuna awabu phongdokre Nong leptana tabana maram oiraga Delhi gi Yamuna da isingi imai chauna wangkhalakli hauziki oina meter saniga ahum dasmik ahum taret yaure masi kiningai oiba sang haibadi meter saniga supna mari dasmik manga sino yaugadaba khajik khaktamak ngaisilaklabani authority singna haibada nemna leiba mafam singda leiriba mioi sing khudong thiningai oibana maram oiraga pung kunmari section na yengchinduna leiri Masagi sahi kuniban khakta ngairiba nupa ama mangakta lin yetsinjuna sanabada lin aduna sikpadagi sirei police tagi phangba pawda thaudok asi Maharashtra gi Thane district ta ngarang thokibani thaudok aduda leikhidraba mioi adu Mohammad Sheikh kawe mahakna Sanjay Nagar area da lin adubu mangakta yesinduna kaithel gi akoibada chatki maduda lin aduna ahumlak mahak pusikhi thaudok adu hawbadagi loiba fawba Sheikh ki mamanaba amana mobile phone da recording tawkibaga loinana social media da thadoroki tungda Sheikh masa nungai tabadagi civil hospital da pukatpada mahak asi bhaksang oina pukhalaki haina Dr. Singh na laukthokki